अहानबदा मरोइबा पाव लेंगा के ऑर्डर मतुंग इना ख्वाइरमबन कैथेल के अकोइबदा फंबा स्ट्रीट वेंडर सिंह लामफेल सुपरमार्केट फमनब पुलिस न होटनबदा पोफम फंबी अमत चलो याखिद्रे व्हीलचेयर बास्केटबॉल एसोसिएशन मणिपुर सिंधुना रेसिडेंशियल व्हीलचेयर बास्केटबॉल कोचिंग कैंप सोशल वेलफेयर डिपार्टमेंट के डायरेक्टर एनजी उत्तमना हौदोखरे चीफ मिनिस्टर एन बीरेन लुचिंग बीजेपी की अनौब लेंगा के अहानब नुमित चामनी की एक्शन प्लान की मनुंग चना ब्लॉक हेल्थ मेला मफम कयादा पांथोकनरी खुरुमजरी ऋषिकेश नावरमना ममी टीवी न्यूज अपडेट पिजरी ngasi ayuk pung nipan gi matung dagi khwairaman kaithel gi akoibada street vendor amata famba yararoi street vendor sing lam fail park ki supermarket to oina famlagani haina Imphal municipal corporation gi corporation IMC gi caretaker mayor L Lokeshwarna ngarang phongdokhraba matung ngasi ayuk pung nipan tabadagi street vendor sing police na tanthoknaba hotnabada pofam phambi amata chalu yakidre Thaudok thupam dagi phangba pawgi matung ina ngarang IMC gi caretaker mayor L Lokeshwarna ngasi ayuk pung nipan gi matung dagi khwairaman kaithel gi akoibada street vendor amata famba yarare haina lauthokiba adugi paw tarba matung ngasi ayuk angan badagi street da potfam phambising khwairaman kaithel da punsin bahoki loinana street vendor amata khwairaman kaithel gi akoibada chattaba haina warem nakhe ayuk ki pung nipan tarak badwaida nupi police jawba mani पुलिस की मसिंग यावनब पर्सनल सिंग लाक्तुना स्ट्रीट वेंडर सिंग लमफेल के सुपरमार्केट चटनब हाइके अदुबु पोफम फंबी अमत चलु हाइबा याखिदे पुलिस नसु पोफम फंबी सिंग अदुदा अहेनब फोर्स अमत सिजनखिदे स्ट्रीट ता पोफम फंबी अमना फोंगदोरपगी मतुंगिना स्ट्रीट वेंडर सिंग लमफेल के सुपरमार्केट पोफम फंबा मतमदा इसाइसु अमत थाकप ngamloi मरमदी लमफेल दा पोट लेबिनब मी लेते अदुगी सुमथक्ता ललोनबीदगी पोट लोबसी ख्वाइरमबन कैथेलदगी लोगदवने अदुना पोट सिंग अदु लमफेल ताना पुबदा गाड़ी भाड़ा अमुक पीगदबनिना पोट की ममल तांखत्तब यारोय मरम अदुना इसाइसु थाकप ngamnaba ख्वाइरमन कैथेल दा अदुम फमनबियो हाइना महाकना मखा ताके Ado supermarket ta saraga leire haibwani sa supermarket sidaida masing khangdana pigare masing khangdana dum halakare ba aduna adagi hajagi ngo temporary market ta studenter kine na sari ba je sigi mafam simaju nakhai ma sengtok jingai da akhoi bu heta mafam jaga sidagi sa santan badong tan ba sidi tan di gano ba Market tu dah cakap nak anda, aku kari tahu tu hai benoba. Akasi yang agak lagi mana? Aku sana kaki mau hai benoba. You lu hai ba? You lu hai kan aku panjang dia kau. Aku belum you lu. Aku lagi nak sunia. Sar mohon minister unapo iro municipality ki mayor unapo iro saro ki mating kare lauja ke saro ita ki aku khullo na raka hai jari saro ki mating lauja raka saro ki unapo unahan biyo ba
Panba yabadi Khwairaman Kaithel gi akoibada mi chinbagi chang hengalapa amasung gari parking gi matangda khudongchadba kaya lerakpadagi Khwairaman Kaithel gi akoibada street vendor famdanaba khongthang asi lokotpani haina IMC gi caretaker mayor L Lokeshwar na ngarang phongdokhibani. Social Welfare Department gi midyang makada Wheelchair Basketball Association Manipur WBAM na sinduna pangthokpa residential wheelchair basketball coaching camp haudopagi thoram ngasi Barmarpur nahabam dalaiba Dharmalaya Social Welfare Center basketball court ta pangthokre ngasi dagi hauduna April kunmari fawba numit taruk ni chupna chathagadaba coaching camp haudopagi thoram aduda Social Welfare Department gi Director NG Ucham WBAM ge Vice President Social Activist Kiran Yendrembam Social Welfare Department ge Joint Director Banti Konthauzum amadi Dharmalaya Social Welfare Center ge Advisor Ais Radhacharan mathangsina Chief Guest President amadi Guest of Honor oina saruyake coaching camp haudopage thoram aduga mari leina Social Welfare Department ge Director NG Ucham na hai pangtholiba coaching camp asi differently able person sing da inot amapiduna makoida phumduna leba talent sing adu uthokpa ngamhanaba pandam da pangtopani wheelchair basketball da seasonariba wheelchair asi mamal tangba ama oibna laibada awaba moi hariba si mekhatnaba lengak na wheelchair kharadi laiduna thamle wheelchair award pasing pukchel sawba singna mateng pangbirabadi differently able personnel sing da hena inot amapiba ngamgani haina mahakna makhatake Pigi basketball player team di Laitriba nina andak si Manipur apena coaching ki mama tawraga nupi jing ju tambi hoba nupa jing ju hana lairi si hena phagana ba team masing angana ba ina apena pandam je thambani aduna sports department gi mateng lawraga daga club ki basketball association gi mateng lawraga program je sinmina bani ran hairiba sida luraiba poti sigi basketball wheelchair si mamal khara tangi lising nipu gi maya pi aduna akoi players sing sina masa na leiba ngamdabagi forma leibanina akoi mioi khara punjanaraga ahan bagi team mamada changgadaba tangai phadaba koina chauki tariat amadi leire matung tarakpasu kana gumbana sagi moi jingjigi chauki si donate tobiba leibiba aweragadi moi de hena pungning thawatbiba oigani na khali ngasi ke thoram aduda Manipur gi ahamba wheelchair basketball player ma oikiba laikhidraba catch ibomsa ge photo da laikatuna ikai kumna botki loinana sport wheelchair sing sanaroi singna yan sanaroi singda yantoke Chief Minister N Birena Luchingba BJP gi anoba lenga ke ahanba numit chamani gi action plan gi manungchana block health mela mafam kaya da pangthoknari numit chamani gi action plan asige manungchana Kangpopi district ki cycle block tasu cycle assembly constituency gi MLA Kimnio Hawkipna block health mela ngarang haudokre block health society Sadar Hills East cycle na sinduna tangkang 5 village talaiba hoikhonai multi purpose hall da pangthokiba thoramadu da MLA Kimnio Hawkipna hai Indiana ningkha tamlaba chahi humfudramanga mapung pharaklaba matam asida aikhogi phampham thokpa chaktung amadi tangai fadaba facilities sing fanglabra haibasi state asige manung hanjana leiba mipung khudimangna isa gi hangnabagi matam oire aikhoigi nunga yai fanabagi damak kari thaudang tawgadage haibasi ju thidoktuna kadai da kari problem lei haiba khangdopagi matam adu yaure cycle gi community health center asi Manipur da leriba CHC singi manung da sinthaninga oiba amani haibasi chahi kharagi mamangda Manipur lengakna sakhang kiba laikre adumakpu constituency sida health sector ge lam asi faganambagi mathaudi adumak tari loinana mari lainaba authority singda constituency asigi health sector da leriba awara singi matangda khanghalagani health care ga mari lainaba miyamgi workers sing amasung mahakna tawba yaba khudimak pangthoknaba sem saduna leiri health sector gi lamda constituency asigi khwaidagi phaba ama ohena bahona bada miyanu mateng pangbiu haina MLA Kimnio Hawkipna makha tana phongdorki Kangpopi district ki chief medical officer cycle gi SDO health official amadi tongan ba CSO singi luchingba singna sarok yaduna pangthokiba health mela aduda punna stall kunithoi hake loinana COVID-19 ge vaccine kapa health checkup amadi hidak langthak kaya su kunja singda lemna fanganke
BJP की अनौब लेंगाक की अहानब नुमित चामनी की एक्शन प्लान की मनुंग चना मोरे दसु ब्लॉक हेल्थ मेला डिस्ट्रिक्ट हेल्थ सोसाइटी तेनोपल अमदी डिस्ट्रिक्ट एडमिनिस्ट्रेशन तेनोपल अनिना पुनः सिंधुना पांगथोक्रे मोरे हाइनो मखोंग लेकाई वार्ड नंबर 7 दा लेबा 50 बेडेड इंटीग्रेटेड आयुष हॉस्पिटल दा हौदोखेबा हेल्थ मेला अदुदा तेनोपल डिस्ट्रिक्ट के डिप्यूटी कमिश्नर मनमोहन सिंह तेनोपल डिस्ट्रिक्ट के SPB Golangmang Chief Medical Officer Tenopal gi Dr. KH Gozena athoiba mitung oina saruyake tawrom aduda moreda leba tongan tongan community leaders sing mahiroi sing gi luching ba sing amadi lainga ki employees sing su saruyake tawrom aduga mari lenana DC Tenopal Munwan ching na hai hel mela sina ana ayek kidana tana hel ka mari lenaba tongan tongan ba scheme kaya amagisu kanaba fangan bangam lagani punsigi mamal khangna hinge harabadi mayai ka bachinja khak charoi tabani amadi laina tina dage ngak thoknaba more town manung da leiba amot akai sing asi lehendanaba hotnabada isa isa gi thodang changi laingak na paikhalak leba scheme project sing mai pakhan gi harabadi miyam gi daita yamna chawi miyam gi mateng yaudana scheme project amata mai pak pangam loi haina su DC manwan ching na makhata na fongdoke Block Health Mela aduda tongan department singi oiba stall kun hangduna ana layeng yauna lemna hidak langtak pibagi tabak su chatake Kumbi AC gi revenue ga mari lainaba tabak thoram singi maroibo office ama oiramba SDC office Kumbi circle matam kuina lepdorba matong ngarang dagi amuk hanna hangdoktuna Kumbi AC gi MLA S Prem Chandra na miyam da sinakre ASDC office asi haukiba kumjali singani tarama toida matam adugi lainga na hangdoktuna mathau toba hauram laba matong kumjali singani tara taruktage amukhana mathau toba lekibani ASDC office nauna hangdokge thorom aduda minister TS Basant Kumar thanga SC gi MLA T Robindro Moirang SC gi MLA TH Santi Kumbi SC gi MLA S Prem Chandra SDC Kumbi circle MD Salaudin Khan chingba su saruyake Thorom aduga mari lainana minister TS Basant Kumar na hai amuhana SDC office hangdokliba asi chawkhat thorang mapung fana paikhatpa ngamnabani ACC dagi achumba mihut ama miyam na thagalak labanina ACC ge miyam gi damak thabak paikhatpa hore haibasi SDC office amuk hangdokliba asina takle handaki ano balenga asida development kumang soks sina chatpa ngamlagani aikoina ngahak ki nataba chahi tara hena chatnaba thabak thoram sing paikhatnaba hotnabada miyam nasu amatoina mating pangduna chawkhatpa Manipur ama wainaba hotna minasi haina mahakna makhata ki Hantak ki sarkar se the absolute majority 32 MLAs karaga aduma form do sarkar ni na akoi development ki speed se adu ki mati yamsen na chat lagana ya hantak ti akoi ki kumbi ki endro gi oina chawkhat Thorangi adugu mathabak thoram mayam do kari paikhat sige haibdu mahak tana jage aduga loina na akoi ki SDC office hang base masi hangdi hange akoi haina bamalai dukan hang badi am lai hangaga thambase am lui haibamna chumiko nungti ki hisab tawdraba phajani yengsandraba dukan lo khar lera dum loan ginaba aduna akoi ki ngasi hangiba akoi ki SDC office se phajana maintain tawba Malam pumda thengnariba COVID-19 ge lachat asidagi ngakthoknaba achamba section thorang khara ngakna chapinaba mami TV ge maikai dagi nexingjari madudi yumdagi hek chathokpada face mask upiyo mi amaga gi marakta futtaru ki arapa thambiyo maimit khut sa toina hamdokpiyo amadi COVID vaccine ka pa yaraba sing sungsoi soidana COVID vaccine kaptokna lachat asidagi kanaba miyam puna khominasi aroibada maroiba paw amukahana Lainga ki order matung ina khwairaman kaithel gi akoibada famba street vendor sing Lamphel supermarket da famnoba police na khonabada potpham phambi amata chalu yakidrei Wheelchair Basketball Association Manipur Sinduna Residential Wheelchair Basketball Coaching Camp Social Welfare Department ge Director NG Utamna hogdokrei Chief Minister N. Birena Luchingba BJP Yanoba Lengaki ahan banumit chamanigi action plan gi manung chana block health mela mafam kaya da pangthoknari
matang aswaida Mami TV News update loijari makha taba ahen ba pawge damakta Mami TV News pung ani gi minyang taduna lebiu